ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯣꯟꯊꯣꯛꯇꯕꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤꯕ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯇꯧꯒꯦꯇ ꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯊꯣꯏꯕꯤ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯃꯁꯤꯇ ꯐꯔꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯔꯗꯕꯅꯤ꯫ ꯐꯝꯅꯥꯏ ꯄꯨꯔꯦꯟꯅ ꯏꯅꯤꯡꯊꯧ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯃꯥꯏꯕꯤ ꯀꯔꯤꯃꯠꯇ ꯇꯥꯟꯅꯗꯕ꯭ꯔꯣ? ꯐꯝꯅꯥꯏ ꯄꯨꯔꯦꯜ ꯑꯩꯅ ꯇꯥꯟꯅꯗꯕ ꯑꯃꯥꯏꯕꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯃꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯕꯨ ꯌꯦꯡꯍꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯐꯝꯅꯥꯏꯕ ꯄꯨꯔꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯐꯪꯂꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯃꯔꯝ ꯂꯩꯕꯒꯦ? ꯑꯃꯥꯏꯕ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ꯫ ꯃꯥꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄꯗ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯁꯤꯟꯊꯣꯏꯕꯤꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯅ ꯏꯆꯥꯕꯨ ꯋꯥ ꯉꯥꯡꯕ ꯉꯝꯍꯟꯕꯤꯗꯕ ꯌꯥꯗꯦ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯀꯔꯤꯅꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯊꯣꯏꯅ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯎꯔꯝꯗꯦ꯫ ꯃꯁꯤꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯊꯣꯏꯅ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯃꯔꯝꯗꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯈꯔꯗꯤ ꯄꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯖꯥꯏꯕꯦꯝꯃꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯧꯔꯤꯗ ꯍꯦꯛ ꯅꯞꯄꯤꯌꯨ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯒ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯀꯌꯥꯗ ꯃꯦꯡꯂꯕ ꯃꯤꯅꯣꯛꯅꯣ? ꯃꯖꯥꯏꯕꯦꯝꯃ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯂꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯗꯥꯏꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯅ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯏꯃꯥꯒꯤ ꯊꯧꯕ, ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯔꯥꯏꯕ ꯈꯣꯡꯆꯠ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯗꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯍꯥꯛ ꯆꯠꯂꯨꯀꯣ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯅ ꯆꯠꯅꯕ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯈꯣꯏꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯍꯣꯏ, ꯑꯁꯥꯏꯗ ꯎꯖꯥꯎ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯃꯥꯒꯤ ꯃꯅꯥꯏ ꯈꯣꯏꯗꯨꯝꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ, "ꯑꯃꯥꯏꯕ, ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯀꯥꯔꯛꯇꯨꯅ ꯏꯆꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯆꯥꯁꯦ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯪꯂꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯂꯥꯌꯦꯡꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯔꯅꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯂꯨꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯃꯅꯥꯏ ꯈꯣꯏꯗꯨꯝꯒ ꯑꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄꯗ ꯈꯨꯟ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ, "ꯃꯖꯥꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯨꯡꯂꯤꯕ ꯈꯨꯜ ꯑꯁꯦ ꯑꯇꯩ ꯑꯩꯈꯣꯏꯅ ꯊꯨꯡꯂꯨꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯀꯩꯗꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯤ ꯇꯧꯔꯤꯁꯦ"꯫ ꯊꯧꯕꯅ, "ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯃꯤ ꯇꯥꯕ ꯈꯨꯜꯅꯤ꯫ ꯃꯤꯈꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅꯅꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ"꯫ ꯊꯧꯕꯅ, "ꯈꯨꯔꯥ, ꯑꯩꯈꯣꯏꯁꯦ ꯑꯔꯥꯞꯄꯗꯒꯤ ꯂꯝ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯈꯨꯔꯥꯒꯤꯁꯤꯗ ꯉꯁꯤꯇ ꯂꯦꯛꯆꯒꯦ ꯍꯥꯏꯕꯕꯨ"꯫ "ꯏꯕꯨꯡꯉꯣ, ꯃꯗꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯃꯤꯇꯣꯞ ꯆꯪꯍꯟꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ"꯫ ꯈꯣꯏꯗꯨꯝꯅ, "ꯈꯨꯔꯥ, ꯑꯩꯈꯣꯏꯁꯦ ꯅꯥꯇꯩ ꯑꯃ ꯆꯥꯗꯇꯧꯕꯅꯤ"꯫ "ꯏꯕꯨꯡꯉꯣ, ꯁꯥꯎꯅꯨ ꯁꯥꯎꯅꯨ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ, ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ"꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯁꯥꯎꯅ ꯑꯍꯜ ꯑꯗꯨꯗ ꯋꯥ ꯍꯥꯏꯒꯦꯅ ꯇꯧꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯈꯣꯏꯗꯨꯝꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯈꯣꯏꯗꯨꯝꯕꯨ ꯃꯈꯨꯠ ꯆꯤꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ, "ꯃꯖꯥꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯌꯧꯅꯕ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ"꯫ ꯈꯣꯏꯗꯨꯝ, "ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯅꯪꯈꯤꯗ꯭ꯔꯣ? ꯃꯇꯝ ꯑꯁꯤ ꯌꯦꯡꯉꯨ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯂꯣꯏꯅ ꯊꯣꯔꯛꯂꯒ ꯃꯩꯖꯥꯎ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯄꯪꯆꯣꯡꯗ ꯆꯣꯡꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ, "ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯅ"꯫ ꯊꯧꯕꯅ, "ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯟ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯂꯨꯝꯂꯒ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯆꯣꯡ ꯐꯟꯗꯅ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯁꯨ ꯃꯌꯦꯛ ꯁꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯃꯁꯥ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯁꯥꯒꯨꯝꯅ ꯃꯇꯨ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯒꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ, "ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ"꯫ ꯈꯣꯏꯗꯨꯝ, "ꯑꯩꯈꯣꯏ ꯑꯅꯤ ꯎꯇꯣꯟꯗ ꯀꯥꯍꯧꯕꯅ ꯐꯅꯤ꯫ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯂꯒ ꯂꯣꯠꯂꯝꯃꯤ꯫ ꯈꯨꯟ ꯃꯤꯌꯥꯝ ꯑꯗꯨ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯅꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯗꯨꯅ ꯈꯥꯡꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯎꯇꯣꯟꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯈꯣꯏꯗꯨꯝꯒꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯈꯣꯏꯗꯨꯝꯒꯗꯨ ꯃꯈꯣꯏꯅ ꯉꯔꯥꯡ ꯆꯪꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯉꯔꯥꯡ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ꯭ꯔꯣ"꯫ ꯊꯧꯕꯅ, "ꯍꯣꯏ ꯈꯨꯔꯥ, ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯦ"꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯈꯨꯟ ꯃꯤꯌꯥꯝꯅ
ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯟꯕꯗꯨ ꯂꯣꯏꯅ ꯅꯈꯣꯏꯅ ꯎꯔꯝꯂꯅꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯍꯜ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏꯅ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯠꯄꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯍꯥꯏꯒꯦ ꯈꯟꯒꯅꯨ꯫ ꯃꯗꯨ ꯍꯦꯛ ꯆꯤꯟ ꯀꯥꯡꯂꯨꯕꯗ ꯈꯨꯜ ꯑꯁꯤ ꯎꯐꯨꯟ ꯑꯣꯟꯒꯗꯧꯔꯤꯕꯅꯤ"꯫ ꯊꯧꯕꯅ, "ꯈꯨꯔꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯋꯥꯔꯤ ꯑꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯉꯥꯛꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯟ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯅꯤ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯟ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯞꯅꯒꯤ ꯊꯥꯁꯤ ꯑꯍꯤꯡꯇꯃꯛ ꯈꯨꯟ ꯃꯤꯌꯥꯝ ꯑꯗꯨ ꯃꯁꯥꯗꯨ ꯃꯁꯥꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯑꯁꯤꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ꯫ ꯑꯗꯨꯅꯅꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯍꯣꯏꯕꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ"꯫ ꯊꯧꯕꯅ, "ꯈꯨꯔꯥ, ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ? ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤ ꯑꯃꯒꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯗꯨ ꯂꯧꯊꯣꯛꯄ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯁꯪꯂꯤꯕ ꯌꯣꯡꯖꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤ ꯑꯗꯣ ꯍꯨꯕꯗꯤ ꯍꯨꯔꯥꯟꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯍꯨꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯈꯨꯔꯥ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯐꯥꯅꯕ ꯇꯧꯔꯁꯤ"꯫ ꯑꯍꯜ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤ ꯑꯔꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯍꯜ ꯑꯗꯨꯗ ꯀꯔꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯤ ꯍꯥꯏꯅ ꯀꯨꯞꯅ ꯈꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯈꯨꯟ ꯃꯤꯌꯥꯝꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯇꯔꯥꯏꯅ ꯌꯥꯕ ꯉꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯜꯂꯥꯛꯄꯒ ꯇꯥꯟꯅꯕꯅ ꯐꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯈꯣꯏꯗꯨꯝꯒꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯔꯝꯕ ꯂꯥꯏꯌꯦꯡ ꯀꯥꯡꯂꯣꯟ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯑꯅꯥ ꯂꯥꯏꯑꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯋꯥꯈꯜ ꯃꯝꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯂꯥꯏꯔꯤꯛ ꯑꯁꯤꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯦ꯫ ꯀꯔꯝꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯂꯨꯈꯣꯏ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯤꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯗꯕ ꯑꯅꯥ ꯂꯥꯏꯑꯣꯡ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯅꯨꯡ ꯑꯉꯧꯕꯗꯨꯅ ꯑꯅꯥꯕꯗꯨꯒꯤ ꯃꯁꯥꯗ ꯅꯥꯜꯂꯒ ꯌꯦꯡꯉꯨ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯂꯣꯏ"꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡ ꯑꯉꯧꯕ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯑꯗꯨ ꯅꯨꯡ ꯑꯗꯨ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯥꯒꯤ ꯐꯤꯒꯤ ꯈꯥꯎ ꯑꯗꯨꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯌꯣꯝꯂꯒ ꯌꯥꯎꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯅꯨꯡ ꯑꯉꯧꯕꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯃꯖꯥꯏꯕꯦꯝꯃ, ꯐꯤꯗꯥ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ"꯫ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯁꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯡ ꯑꯉꯧꯕ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯈꯨꯅꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯔꯝ ꯃꯔꯝ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯍꯩꯁ, ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯕꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏ
mafam adu thawktuna thuna ningthau punsibagi manakta chatkirami. Amaiba lukhoi ningthau punsibagi makhong khuyada khurumduna asumna paudamlammi. Iningthau ibungo, Mazaibe Masinthoibina wa ngangba thoktribasidi. Mazaibe Masinthoibigi khori charamda lin amana yetuna leire. Kaino amaiba, nangna haribadubo. Madubu, oiba yaba waro. Iningthau ibungo, nanai aina haijariba yawa ase asengmani. Mazaibe Masinthoibigi mangaksamda matik mayai chelaba lin amana yetuna leire. Ningthau punsiba amaiba lukhagi wadu tabada ngakpana khamthengle. Pakhatpasu poklammi amata pokchebi machanupigi ngaksamda lin amana yetuna leire tabada ningthau punsibadu kari tawni khanbada awaba oirammi. Ningthau punsibagi wajaba matau aduda amaiba lukhoina ningthau punsibabu themjinbirammi. Iningthau ibungo, Mazaibe Masinthoibigise matam khara changani haibagi wani adubu phababudi ngamganida. Amaiba lukhagi wadu tabada ningthau punsibadu masadu pakhatlibadu khitangdi hantharami adubu masadu thawai wadabadi ngamlamde. Asum tawna amaiba lukhoina Mazaibe Masinthoibigi masadu kupna layengbirami. Nakan amaromdana Mazaibungo thawbana ahal aduga loinana khulakpagi yumda laktuna khulakpaduga kupna wa khanarami. Khulakpana, ibungo, nangna haiba wadu yamna budi aphaba wani. Adubu luribadi lin onba ngamba nupa adubu matau karamna phagani haibasini. Thawbana, ipo khulakpa adugidi aikhoy nupa adubu phagadaba nati. Yongjau sing aduna phangadabani. Madubu oithokpa yagadrane. Ipo, nasu ayhak yong singa lon phaunaba ngamjai. Aduna yongjau sing aduna leiriba mafam aduda nasubu pubiyu. Ai yongjau sing aduga warido sanajagi. Mazaibungo thawbagi wadu tabada khulakpa aduna Mazaibungo thawbana haribadu yarami. Maram aduna panthadana khulakpa aduna Mazaibungo thawbaga lakminaba ahal aduda Mazaibungo thawbabu yongjau sing adugi manakta puro haina hairami. Thawba yongjau sing adubu ubada yongi marona khonglammi. Yongjau sing adusu thawbagi khonjen tabada makhoisu khonglaklammi. Asum tawna thawbaga yongjau sing aduga pau phaunarami. Khoidumna, Mazaibungo, yongjau mayam asina kari harino. Khoidum, makhoina haibadadi lin onmanga manupado tha amada mafam asida amuktang hehek lai hai. Ado handak thagidi hayeng ase lakpa tai hai. Adudi hayeng ase makhoi nupado pharo hayudana. Aduda maru oribadi nupado laiwa tinwa tawraga mangma ngami hairi. Aduna mahakna laiwa tinwa tawraga mangma ngamdanaba pambai ama hana thiba mathau tari. Asi haiduna makhoi ahumdu mafam adu thalaktuna halaklammi. Lambida asum lakpada Mazaibungo thawbadu wakhan kayama khalammi. Mazaibungo thawbadu wakhan asum khalambadagi mahakpu takpiba ojana haikiba wafam ama ningsinglaklammi. Thawbagi ojana, Thawba, nahakna langfai chapa matamda karigumba laiwa tinwa haiba mi thengnarabadi makhoi aduna lepkadaba mapa amada yamda aina pariba laigi matik chemba ising ase haplaga thamu. Matam aduda makhoigi matik mayai pumba mangkhargadabani. Mazaibungo thawbadu madubu ningsinglakpada mahakki masada koima maraga yengjerami. Matam aduda magi phurik khawda apikpa utong amada laigi matik chemba ising adu yaurami. Madu ubada Mazaibungo thawbadu nokfet tawrami. Asum tawna numit aduma loikhirami. Mathangi ayukta Mazaibungo thawbaga loinana khoidum amadi ahal aduga yongjau mayamsing adugi manakta laklammi. Thawbana, nupado haujik phawbagidi laktriba mali. Mana laktringai sida mani asina leiriba akoibase yamase chairasi. Aduga aikhoina mafam chaba amada yenglaga lumdu leirasi. Asi haiduna Mazaibungo thawbana mani aduna leiriba akoiba aduda yam adu thungna chairami. Adu loiraga makoi ahumdu mafam chaba ama yenglaga lumduna leirami. Ikan kanadana mafam aduda lin onba ngamba nupa adu yoksilaklammi. Lin aduna karino mafam ase ngahan makhaidi yongjau mayamna ngak senduna leibani. Adubu ngasidi
ꯌꯣꯡꯖꯥꯎ ꯑꯃꯠꯇꯕꯨ ꯎꯗꯦ ꯇꯧꯔꯤꯕꯁꯦ? ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ, ꯑꯩꯒꯤ ꯊꯕꯛꯇ ꯑꯄꯟꯕ ꯑꯣꯏꯗꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯅꯤ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯅꯍꯥꯛ ꯑꯣꯏꯔꯦ꯫ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯍꯣꯏ ꯎꯕꯗ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯏꯁꯤꯡꯒ ꯇꯣꯠꯅꯔꯕ ꯌꯥꯝ ꯑꯗꯨ ꯅꯦꯠꯂꯨꯕꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯋꯥ ꯑꯁꯤꯅ ꯃꯌꯥꯏ ꯆꯝꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯧꯕꯅ ꯅꯪꯒꯤ ꯂꯩꯋꯥꯗꯣ ꯁꯣꯜꯂꯨꯔꯅꯨ, ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯅ ꯃꯌꯥꯏ ꯆꯝꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯤꯟ ꯑꯣꯟꯕꯉꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯜꯂꯥꯄꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅ, ꯃꯌꯥꯝ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯊꯕꯛ ꯑꯁꯦ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ, ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯊꯧꯕꯅ, ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯄꯨ ꯍꯥꯏꯗꯤ, ꯍꯥ? ꯑꯩ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯖꯕ ꯂꯤꯟꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯂꯝꯍꯥꯡ ꯑꯃꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯊꯧ ꯇꯧꯕꯗ ꯑꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯁꯥꯎꯅ ꯂꯤꯟ ꯑꯅꯤ ꯑꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ, ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯥꯏꯊꯧ ꯑꯃ ꯑꯀꯥꯏꯕ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯂꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯅꯤ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯔꯪ ꯑꯃꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯤꯟ ꯑꯃꯣꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯆꯥꯛꯊꯥꯛ ꯇꯝꯒꯦ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟ ꯂꯥꯕ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯤꯟ ꯑꯃꯣꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯒꯤ ꯆꯥꯛꯊꯥꯛꯇꯤ ꯄꯤꯍꯜꯂꯝꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯃꯒꯤ ꯈꯧꯔꯤꯗ ꯌꯦꯠꯇꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯇꯧꯃꯥꯡꯇꯥ ꯈꯨꯂꯦꯟꯗ ꯂꯩꯔꯤꯕ ꯃꯅꯤ ꯑꯅꯤ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯍꯨꯔꯥꯟꯕ ꯉꯝꯂꯕꯗꯤ ꯂꯤꯟ ꯂꯥꯕ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ, ꯑꯩꯅ ꯃꯅꯤ ꯑꯅꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯗꯣ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯅꯤ ꯑꯅꯤ ꯑꯁꯦ ꯑꯩꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯊꯧꯕꯅ, ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯃꯅꯤ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩ? ꯃꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯗ ꯑꯩꯅ ꯄꯤꯈ꯭ꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩ? ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩ꯫ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯔꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯔꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯉꯛꯁꯝꯗ ꯌꯦꯠꯂꯤꯕ ꯂꯤꯟ ꯑꯗꯨ ꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯃꯖꯥꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃꯅ ꯍꯦꯛ ꯍꯦꯛ ꯆꯥꯔꯒ ꯇꯨꯝꯕꯤꯌꯨ꯫ ꯃꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯒꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯨ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯤ ꯀꯤꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯖꯥꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯀꯤꯕꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯉꯛꯁꯝꯗ ꯌꯦꯠꯂꯤꯕ ꯂꯤꯟ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯈꯅꯥꯎꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯗꯨꯅ ꯂꯩ꯫ ꯂꯤꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯤꯅ "ꯏꯄꯨꯃꯥꯏꯕ, ꯅꯁꯨꯕꯨ ꯍꯥꯠꯄꯤꯒꯅꯣ." "ꯃꯖꯥꯏꯕꯦꯝꯃ, ꯅꯄꯨꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯠꯂꯣꯏ꯫ ꯃꯁꯤꯒꯤ ꯂꯤꯟ ꯑꯁꯦ ꯊꯣꯔꯛꯅꯕ ꯅꯅꯥꯏ ꯅꯄꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ." ꯑꯁꯣꯝꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯏ ꯈꯔꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯐꯝꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯕꯨ ꯍꯥꯠꯇꯧꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ?" "ꯄꯥꯕꯨꯡ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯗꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯉꯛꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯗꯕꯅꯤ." "ꯀꯔꯤ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯅꯤ ꯍꯥꯏꯕ? ꯑꯃꯥꯏꯕ, ꯅꯍꯥꯛꯅ ꯑꯄꯥꯝꯕꯇ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯅꯤ." ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ, ꯃꯍꯥꯛꯀꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯅ ꯐꯕ ꯑꯁꯤꯇꯅꯤ ꯍꯔꯥꯎꯖꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯪꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯄꯤꯅꯤ." ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯀꯣꯅꯨꯡꯗꯨ ꯄꯨꯛꯅꯤꯡ ꯅꯤꯟꯕ ꯃꯈꯩ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯈꯅꯥꯎꯗꯒꯤ ꯂꯤꯟ ꯑꯃ ꯄꯥꯏꯊꯣꯔꯛꯂꯦ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯅ "ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯤꯟꯗꯣ ꯑꯣꯏꯔꯝꯅꯤ꯫ ꯑꯊꯧꯕ, ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯆꯪꯅꯕ ꯇꯧꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ, ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯂꯔꯣই." ꯊꯧꯕꯅ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯤ ꯑꯅꯤ ꯑꯗꯣ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯤꯟ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ." ꯊꯧꯕꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯊꯨꯅ ꯀꯣꯅꯨꯡ ꯆꯪꯅꯕ ꯇꯧꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟ ꯌꯧꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯀꯣꯅꯨꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯑꯔꯣꯠꯄ ꯂꯝꯕꯤꯗ ꯀꯣꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯆꯠꯄ ꯎꯔꯒ ꯂꯥꯟꯃꯤ ꯈꯔꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯕꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯂꯥꯟꯃꯤꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯝꯂꯦ." ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ "ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯂꯤꯕꯗꯤ?" ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯀꯔꯤꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯈꯨꯗꯣꯡꯊꯤꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ?" "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯎꯄꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯟꯕꯤꯈꯣ." ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯝꯂꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ?" ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯀꯝꯗꯧꯕ?" ꯊꯧꯕꯅ
ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯅꯅꯥꯏ ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯄꯥꯟꯗ ꯊꯣꯡꯖꯤꯟꯗ ꯂꯩꯍꯧꯔꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯩꯔꯤꯕ ꯈꯣꯏꯗꯨꯝ ꯑꯍꯜ ꯑꯃꯗꯤ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯃꯈꯣꯏꯗꯨ ꯀꯧꯁꯤꯜꯂꯝꯃꯤ. ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ. ꯂꯨꯈꯣꯏꯅ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯅꯕꯅ ꯆꯨꯝꯃꯤ. ꯊꯧꯕꯅ, ꯍꯣꯏ ꯏꯄꯨ, ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯂꯤꯟ ꯑꯗꯨꯕꯨ ꯌꯦꯠꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯨꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯅꯤ ꯑꯗꯨ ꯄꯨꯍꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ. ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤꯅ, ꯍꯥꯏ, ꯑꯩꯅ ꯄꯨꯔꯛꯎ ꯍꯥꯏꯕ ꯃꯅꯤꯗꯣ ꯄꯨꯔꯛꯂꯕ꯭ꯔꯥ? ꯑꯍꯣꯏ, ꯄꯨꯖꯔꯛꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ. ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯃꯅꯤ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯃꯅꯤ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯤ ꯑꯗꯨ ꯂꯩꯋꯥ ꯁꯣꯟꯕ ꯃꯇꯝꯗ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯐꯨꯗꯣꯔꯛꯂꯝꯗꯦ. ꯍꯥꯏ, ꯃꯅꯤ ꯑꯁꯦ ꯅꯍꯥꯛꯅ ꯑꯣꯟꯅꯔꯛꯂꯕ꯭ꯔꯥ ꯍꯥ? ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯇꯧꯖꯗꯤꯌꯦ. ꯅꯍꯥꯛꯅ ꯃꯗꯨ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯈꯪꯕ ꯉꯝꯂꯦ ꯃꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯡ ꯑꯃ ꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯦ ꯍꯥꯏꯕ. ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨ ꯁꯥꯎꯅ ꯂꯤꯟ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯅꯈꯣꯏ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯒꯦ ꯈꯜꯂꯤꯕꯁꯦ. ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯛꯊꯥꯛ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯌꯦꯟ ꯆꯨꯞꯂꯤ ꯏꯈꯨꯠꯁꯤꯅ ꯄꯥꯏꯕ. ꯂꯨꯈꯣꯏꯅ, ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ. ꯑꯍꯥꯟꯕꯗꯗꯤ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯂꯥꯛꯆꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯀꯟꯕ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ. ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯕꯁꯨ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯌꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯇꯥꯔꯦ. ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯁꯥꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯟꯖꯗꯨꯅ ꯃꯁꯥꯗ ꯊꯥꯖꯤꯟꯖꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ. ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯗ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯂꯝꯃꯤ. ꯂꯨꯈꯣꯏꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯂꯤꯟ ꯑꯗꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯤꯟꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕꯅ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯤ. ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯍꯥꯏꯌꯨ, ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯤꯅꯤ. ꯊꯧꯕꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯑꯋꯥꯠꯄ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯖꯗꯦ. ꯂꯨꯈꯣꯏꯅ, ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ? ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯂꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ. ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯣꯏꯕꯤꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯊꯥꯖꯔꯝꯃꯤ. ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯃꯖꯥꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯂꯣꯏꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯂꯝꯃꯤ.
ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫